Ado saya tahu nih kan sih saya nanti aku sih dari kan sum sami lagi na sum lak nih tina nih kok. Game na dito jam na. Tina nih Valentine Day sum tina lagi sum sana lagi. Ado kena dia ado memang dah sum kek masa sum kakek tahu jam Bam masih ibung nih. Aduh, ibung kakek ngocam na kami na gitu. Oke. Birthday gini, tay kem nanti. Yang ngasih, kayak no happy birthday sih, happy anniversary thara bisina, pajadri jadi. So sudah nampak, ayo nampak ulun. Soy bene mo na thari itu, mo na thari soy itu happy anniversary thara mas. Yang mana birthday gini kau na, birthday gini anniversary thara le mo na soy kan. Oke. Mau isi sih. Wis tahu ya. Nangan nila kelas. Ay di first priority dun ang mga ganyan naman hari nila kelas. 1 2 3. Nè. Đó. Paro. Mayam, lâu bro. Mayam hazig ay lay ramen house ni tu Mahabali ki si changbam do. Si Mahabali si lay na. Si changbam je si dagi kitang laga. Tu ramen house ay na chaw na thiel lay je ubra mayam. Sta si da changaga. Tila. Asigi manungsida ne haji akhoi chaling phamiduna sigi manungsida moi room mani lay ko room haina chabam ne somdam laire somla aduga akhoina haji tawisina sida sigi room sida ne ado yam thina adum kahani ngahak phamaga chawa gi yam nungai pham oye ado mayam so adum lakpio ramen house Mahabali ko sigi mafamsida lakpase yamna su nungai yamna su affordable oi chana khona basu atukki matik hawe ramen noodles se yam te hawe sumai hawo noodles se ramen noodles se chadri hawe ada laodum ramen house ta rani blaga ibani gi video da makata se nangi birthday ta hose ka heninga nang birthday se ka heninga Ay birthday se yam nungai na nga chana thakna mayam ama sindi bagi ai di chaba da bulai ning oijaba mi ni na कुरु घाँसते हो क्या ai cha cha na wari khara sum mayam da sum hairak ke ko rani gai ga je sum chamna tina bne dum khalo ko mayam ada kan ahamba message thana ibani gi message se yam te nok ninge ado mayam da ina sum ka ni haining bai tare ahamba ma ga iga ma je aina ahamba Instagram da thingna pa ne ko ai hai ge ko wari ko ma je ma aina hana message ta tha ne mo onda ahamba ma je aina Instagram da thingna pa ne ba da Instagram da aina kano adum hadi stock to san na leidana ko ada ai sam lakna ba kari ba sam na letter gi mo tu rani bala mutum ka ta letter gi format ta tawra aina tha ko ai message to zo dum screenshot ha pak ke ba yengo ko ada adum tha ba mutum dum halak ko mala tu Hek tha ba gadi handel la amoy nag dima sani ba yi azlara adum hale adum khal hale adum hale economic yan la yun ko pino ka ai se ma ne wa ngai da cha ra de mu cha hai de ni cha adum tam cha ada kana taw bane that 20 kana 2023 August ki 13 doi mal ada ida aina message ta tu ran ni bla mutum kain tar sida thoi je smain tha ka ada ko ma kai no ye do letter ne na hai ka du ma na hale ye ko ma na la ko letter do mu yan yo ko oh hale ma mu letter ki format ta ka taw hale yo ma ada main tar ka sai chap chap na tin na pa ne jam jam na ji bo dum tinari ada tina baja dukan da tina je yadri ko ada February ki 14 je tina je yare haina da bagi ko tina je ya tri bo ne na haina de ha mai mon ai je haina de support adam taw bio seng ne ko ada cham di am tin cham me ma je ai ga loinar ko da ngasi bau da dam tinak pada
ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯅ ꯍꯥꯏꯗꯤ ꯑꯩꯒ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯄꯁꯦ ꯀꯩ ꯐꯥꯎꯏ ꯈꯣꯠꯀꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯐꯥꯒꯤꯗꯧꯅꯤ ꯊꯦꯡꯀ꯭ꯌꯨ ꯅꯪ ꯊꯦꯡꯅꯕꯒꯤ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯍꯥꯏꯒꯦꯅ ꯇꯧꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩ ꯋꯥꯔꯀꯥꯟꯗ ꯑꯩꯒꯤ ꯌꯨꯝ ꯀꯩ ꯂꯩꯇꯦ ꯈꯪꯉꯤꯀꯣ ꯅꯪ ꯑꯗꯣ ꯍꯥꯟꯅꯗꯩ ꯑꯗꯨꯝ ꯈꯪꯉꯤꯀꯣ ꯌꯨꯝ ꯀꯩ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯕ ꯅꯪꯉꯦ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯣꯏ ꯈꯪꯉꯤꯀꯣ ꯅꯪ ꯈꯪꯅ ꯌꯦꯡꯉꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯕ ꯑꯗꯨꯝ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯕ ꯑꯗꯨꯃꯥꯏꯅ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯣ ꯀꯩꯅꯣꯅꯤ ꯃꯌꯥꯝ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯨ ꯑꯗꯣ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯇꯧꯖꯅꯤꯡꯗꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯁꯨꯝ ꯕꯥꯔꯗꯦꯁꯨ ꯇꯧꯍꯧꯗ꯭ꯔꯦ ꯑꯩꯒꯤꯁꯨ ꯇꯧꯍꯧꯗ꯭ರೆ ꯃꯥꯏꯁꯨ ꯇꯧꯍꯧꯗ꯭ರೆ ꯑꯗꯨꯅ ꯉꯁꯤꯗ ꯑꯗꯨꯝ ꯄꯨꯟꯅ ꯑꯗꯨꯝ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯇꯥꯟ ꯆꯥꯔꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯔꯥꯃꯦꯟ ꯍꯥꯎꯁꯀꯤ ꯏꯌꯥꯝꯕꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯣꯅ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯄꯅꯦꯕ ꯑꯗꯨꯗꯨꯒꯤ ꯁꯤꯗ ꯑꯗꯨꯝ ꯄꯨꯟꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯦꯅꯤꯚꯔꯁꯔꯤ ꯀꯣ ꯑꯦꯅꯤꯚꯔꯁꯔꯤ ꯀꯩꯅꯣ ꯇꯧ ꯑꯦꯅꯤꯚꯔꯁꯔꯤ ꯍꯥꯏꯁꯦ ꯀꯣꯏꯅꯕꯒꯤ ꯅꯠꯇꯦ ꯀꯩꯅꯣꯒꯤ ꯇꯤꯟꯅꯕꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯕ ꯇꯤꯟꯅꯕꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯅꯦ ꯃꯌꯥꯝ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩ ꯉꯁꯤꯁꯦ ꯁꯤꯅꯤ ꯑꯗꯣ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯁꯨ ꯆꯥꯃꯤꯟꯅꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯔꯥꯅꯤ ꯍꯣꯏ ꯃꯆꯦ ꯍꯣꯏꯁꯨ ꯌꯥꯎꯔꯦ ꯃꯅꯥꯎꯄꯤ ꯍꯣꯏꯁꯨ ꯌꯥꯎꯔꯦ ꯑꯗ ꯀꯩꯁꯨ ꯑꯩꯈꯣꯏ ꯀꯩꯝ ꯂꯩꯕ ꯅꯠꯇꯦ ꯑꯩꯒꯤ ꯀꯩꯝ ꯂꯩꯇꯦ ꯑꯩꯒꯤ ꯀꯩꯝ ꯂꯩꯖꯗꯦ ꯑꯩꯒꯤ ꯍꯥꯏꯕꯨ ꯑꯦꯞꯁꯦꯠ ꯑꯄꯠꯄ ꯑꯃ ꯂꯩ ꯑꯁꯦꯡꯕꯅꯤ ꯑꯩꯒꯤ ꯀꯩꯝ ꯂꯩꯇꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯍꯥꯏꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯐꯦꯃꯤꯂꯤ ꯂꯩꯁꯤꯒ ꯑꯩꯒꯤ ꯑꯦꯞꯁꯦꯠꯁꯤꯒ ꯃꯉꯥꯏ ꯑꯩ ꯀꯩꯝ ꯂꯩꯇꯦ ꯑꯩꯒꯤ ꯍꯧꯖꯤꯛ ꯌꯨꯝ ꯀꯩꯁꯨ ꯂꯩꯇꯦ ꯀꯩꯝ ꯂꯩꯇꯦ ꯃꯌꯥꯝ ꯃꯥ ꯍꯥꯏꯗꯤ ꯇꯧꯁꯟꯅꯕ ꯉꯥꯛꯇꯅꯦ ꯍꯥꯏꯔꯣ ꯑꯇꯩ ꯃꯈꯥꯁꯨ ꯋꯥꯔꯤ ꯈꯔ ꯍꯥꯏꯌꯣꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯥꯛꯇꯅꯦ ꯃꯥꯏꯁꯦ ꯚꯤꯗꯤꯑꯣꯒꯤ ꯅꯪ ꯅꯨꯡꯉꯥꯏꯅꯕ ꯑꯩꯉꯣꯟꯗ ꯊꯦꯡꯀ꯭ꯌꯨꯒꯨꯝꯕ ꯀꯩꯝ ꯍꯥꯏꯅꯤꯡꯗꯕ꯭ꯔꯣ ꯍꯥꯏꯌꯣ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯇꯪ ꯍꯥꯏꯁꯦ ꯋꯥꯍꯩ ꯑꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯆꯥꯛ ꯂꯥꯝꯕ ꯂꯥꯛꯑꯀꯥꯟꯗ ꯀꯩ ꯀꯩꯅꯣ ꯃꯌꯥꯝ ꯄꯤꯖꯕꯒꯤ ꯆꯥꯛꯀꯤ ꯋꯥꯔꯤ ꯅꯠꯇꯦ ꯁꯤ ꯆꯥꯕꯁꯤꯗꯤ ꯃꯔꯨ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯅꯪꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯗꯨ ꯚꯤꯗꯤꯑꯣ ꯍꯥꯏꯌꯣ ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯍꯥꯏꯌꯣ ꯑꯗꯣ ꯑꯩꯒꯤꯁꯨ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅꯒ ꯍꯥꯏꯗꯤ ꯑꯩꯗꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯕꯥꯔꯗꯦ ꯀꯥꯏꯁꯦ ꯑꯝ ꯇꯧꯖꯔꯛꯇ꯭ꯔꯤꯕꯀꯣ ꯁꯨꯃꯥꯏꯅꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯎꯔꯒ ꯆꯥꯃꯤꯟꯅꯕ ꯈꯣꯠꯄꯁꯦ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏ ꯃꯥꯅ ꯊꯦꯡꯀ꯭ꯌꯨ ꯍꯩꯇ꯭ꯔꯥꯕ ꯑꯩ ꯍꯥꯏꯕ ꯑꯗ ꯌꯥꯝ ꯐꯖꯩ ꯉꯁꯤ ꯅꯪ ꯑꯁꯦꯡꯕꯩ ꯂꯩ ꯄꯤꯕ ꯃꯇꯝꯗ ꯑꯩꯅ ꯅꯉꯣꯟꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯩ ꯌꯥꯎꯍꯜꯂꯤꯁꯤꯅ ꯑꯉꯥꯡꯕꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯅꯪ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦꯗꯣ ꯈꯪꯅꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯑꯗꯨꯒꯤꯗꯣ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯉꯥꯡꯕꯁꯨ ꯌꯥꯎꯋꯦ ꯑꯉꯧꯕꯁꯤꯅ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯦꯡꯕ ꯃꯤ ꯑꯃꯅꯦ ꯑꯗꯣ ꯇꯥꯛꯏꯅꯦ ꯑꯉꯧꯕꯁꯤꯅꯀꯣ ꯑꯉꯧꯕ ꯍꯥꯏꯁꯤꯗꯤ ꯑꯁꯦꯡꯕ ꯃꯆꯨꯅꯤꯗꯅ ꯌꯦꯁ ꯑꯩ ꯊꯃꯣꯏ ꯁꯦꯡꯉꯦ ꯑꯗꯨꯒ ꯒ꯭ꯔꯤꯟꯁꯤꯅ ꯅꯦꯆꯔ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯁꯪꯕ ꯃꯆꯨꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯁꯦꯡꯂꯕ ꯊꯃꯣꯏꯗꯣ ꯑꯁꯦꯡꯕ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯋꯦ ꯑꯗꯨꯒ ꯁꯤꯒꯤ ꯕ꯭ꯂꯦꯛꯅ ꯀꯣꯕꯔ ꯇꯧꯍꯜꯂꯤꯁꯤꯅ ꯑꯩ ꯕ꯭ꯂꯦꯛ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯕ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯒꯔꯜꯅꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ ꯀꯔꯤꯅꯣ ꯑꯗꯨꯅꯤ ꯔꯦꯠ ꯕ꯭ꯂꯦꯛ ꯒ꯭ꯔꯤꯟ ꯑꯦꯟ ꯀꯩꯅꯣ ꯋꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯇꯨꯡ ꯇꯥꯕꯗ ꯃꯥꯒ ꯑꯩꯒ ꯚꯤꯗꯤꯑꯣ ꯅꯝꯃꯛꯑꯣꯏ ꯚꯤꯗꯤꯑꯣꯁꯨ ꯅꯝꯃꯛꯑꯣꯏ ꯃꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯍꯜꯂꯣꯏ ꯑꯁꯤꯗ ꯍꯦꯟꯅ ꯃꯇꯨꯡ ꯇꯥꯕ ꯑꯩ ꯚꯤꯗꯤꯑꯣꯗ ꯎꯕ ꯐꯪꯉꯔꯣꯏ ꯃꯥ ꯑꯗ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯅꯨꯄꯤ ꯂꯛꯅꯕ ꯚꯤꯗꯤꯑꯣ ꯂꯥꯛꯑꯅꯤ ꯊꯃꯣꯏ ꯁꯦꯡ ꯅꯪ ꯀꯩꯅꯣ ꯅꯪ ꯍꯥꯏꯗ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯌꯥꯝ ꯃꯥꯅ ꯈꯪꯗꯕ ꯂꯩꯔꯦ ꯑꯩꯗꯤ ꯅꯨꯄꯤ ꯂꯛꯅꯕꯒꯤ ꯀꯟꯇꯦꯟꯁꯤꯗꯤ ꯃꯤ ꯍꯔꯥꯎꯍꯟꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯍꯣꯏ ꯚ꯭ꯌꯨꯋꯔꯁꯀꯤꯅꯦ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯁꯤꯗꯤ ꯅꯨꯄꯤ ꯂꯛꯅꯕꯒꯤꯗꯤ ꯑꯩꯅ ꯅꯨꯄꯤ ꯂꯛꯅꯕꯒꯤ ꯀꯟꯇꯦꯟ ꯇꯧꯔꯤꯁꯤꯗꯤ ꯑꯩ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯒꯤꯅꯦꯕ ꯑꯗꯨꯒ ꯅꯪ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯌꯥꯝꯅ ꯁꯝꯖꯟꯅꯤꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯑꯝꯗꯦ ꯑꯩ ꯍꯥꯏꯕꯁꯨ ꯁꯣꯏꯗꯅ ꯑꯩꯗꯤ ꯍꯩꯅꯗꯦꯀꯣ ꯌꯥꯝꯅ ꯏꯕꯥꯅꯤꯁꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯀꯟꯇꯦꯟ ꯑꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯐꯖꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯥꯅ ꯑꯩꯒꯤ ꯂꯦꯞꯄꯤꯕꯁꯦ ꯁꯨꯃꯥꯏꯅ ꯑꯝꯇꯁꯨ ꯀꯅꯥꯝꯇꯅꯁꯨ ꯂꯦꯞꯄꯤꯗꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯈꯣꯠꯄꯤꯕ ꯀꯅꯥꯝꯇꯅ ꯍꯥꯏꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯃꯥ ꯑꯇꯣꯞꯄ ꯃꯔꯝꯗ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯉꯣꯟꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯌꯥꯝ ꯊꯤꯅ ꯌꯥꯝ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯨ ꯂꯩꯅꯔꯦꯗꯅ
ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯦ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯈꯟꯅꯩ ꯅꯪ ꯑꯩꯅ ꯐꯖꯅ ꯍꯥꯏ ꯀꯥꯟꯗ ꯇꯣꯛꯑꯦ ꯑꯣꯕ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯒꯤ ꯊꯦꯡꯛ ꯌꯨ ꯁꯣꯝꯗꯗꯤ ꯑꯩ ꯁꯤꯗꯣꯔꯦ ꯑꯩ ꯅꯪꯒꯤ ꯏꯁꯧꯗ